अधिकारी मयूम देवकेश्वर शर्मा अरोइब वाहंग पाहुंग ngaba matungda phongdorakpani maram aduna makhada piriba miyoising asi ngasidagi tharaga nimit mangani gi manungda NRFM na sangjarakadabani makhada pijariba statement sing asi asengba amadi achumba ngaktani amasung shana yajare aihak devikishor sharma haukiba sahigi April gi tang kulumdoi thamari 2024 khongjom degi suti numit asida Imphal Municipality Council IMC gi commissioner na fake order ama thoktuna dukan samaga kunithoi gi safam su leitaba mafam amada IMC na allotment piduna mi kayadagi paisa khaibagi thabak thauram ama tawre haina NRFM na thigatpa hobadagi miyoi kayabu kakhutuna wahang pahong sa tatharaba matungda langla langjin adu puthokpa ngamle haire wafam sing asi अधिकारी मयूम देवकेश्वर शर्मा ना अरोइब ओइना वाहंग पाहुंग ngaba matungda phongdorakpani maram aduna makhada piriba miyoising asi ngasidagi tharaga nimit mangani gi manungda NRFM na sangjarakadabani miyoising adudi ahanbada thingujam babudon wangkhai nikhem bukri mapal anisubada babudon gi masanupa thingujam jiten wangkhai ningthem bukri mapal ni sijo ahumsubada thangjam bonbir rangwam laikai Marisubada Thoksom Priyo Kumar Singh Singjamai Singamakong Mangasubada IMC gi caretaker Mayur L Lokesor Singjamai Oinam Tingen Taruksubada IMC gi Hanagi Commissioner Oiramba Srimati Joysi Kem Asina maram oiraga NRFM na IMC gi amotpa mayam ama khangle IMC da ngasi dagi NRFM na miyeng sangwa hawragane aroibada hariba miyoising asi piriba numit asigi manungda nasana yana lupta sangjaraktaba tarabadi lupna pirakpa phirepna aroiba phirep oigane aihakna makhada pijariba statement sing asi asengba amadi achumba ngaktani amadi amasung shana yajare aihak devikishor sharma na sahi kulongi mamangda temporary market seta phamba yadaba amasung phambagi ayaba phangdiba dukan 4x4 gi area oiba dukan ama lupa la amaga lising kun da lei adubu matam adugi government na thingjinduna shop adu arimada taduna lei adubu matam khara lerga market set aduda ahangba leirabadi court ki order amana phamba yani hai maram asina RTI da hangbada 13 shop vacant oi hai maram asina matam adugi miyor Lokesor Singhagi Singodegi 13 shop Pambagi Ayaba Panganaba Ekoi member Trahumdo Amazon Masigi representative member Trahumdo Singna Ayaba Tali Adubu 13 shop Asigi Amamangi Lupa La Amamam Piduna Ayaba Pidi Matam Aduda Pambadi Yadaba 13 shop Aduga 101 shop demand labor Asigi TH Babudon Singha Secretary Tamru Chingana Secretary Oiba Sasinaba Association Educated and Employment Personnel Association Gi Makada Matam Kara Ayakna 13 shop Asigi Treasurer Oiduna Ayakna 13 shop Asigi tax Pibagi charge P Adubo Haujik Gyan Tarpadagi Ayak Madugi Association Adudagi resign Taure Amasung Association Adudagi Tokle